Isininaw singbu puran thapa maitina taramna okseri Alaska da USA Russia Ukraine da ceasefire porokna badmaina meeting sathagiba adusu maipak pangam kidre si haibidi ceasefire porok pangam kidre Russia na loksan kiba Ukraine gi territory haibitari ko isinaw sing me baduda mutang yengbiu madu Ukraine de haidi ekoi Russia da piba ngamoi haina aduga Russia na hairame madu hantok pasungam ngamoi haina amasung USA Europe na Russia da thamliba sanction loktho asidi Ukraine gi Crimea hariba region ase Russia na duda landaru badagi namakta ko officially oina budi Ukraine gi lamni haina leidibani adubo madu control tawra kanana leidibano haibdi Russia na control tawra leidibane ba madu loksalu bagi namakta European Union gi leba kayama masung USA na Russia da sanction kayama thamjanduna laglibani madu loktho osini Russia na hariba se European Union na Ukraine da land gi pesa mateng pangba khulai mateng pangba se khutak ta tu Ukraine ne to yahon ganu asi mayam ase yaragadi ceasefire toksi asini mathangda meeting ase Moscow da toksi harmaga Putin hanki haiba khoina loina khangnar bo apamni video du maina loina thaglaga leinare ko isinaw sing hadak operation sindur gi matungda Pakistan amasung USA naksanarpa asina amuk ani suba haibdi Pakistan India operation sindur gi matungda ani suba lan asoba amuk thoklakpa yabagi Oithokpa Leibra leitabra haibdo dugi matangda sumnaina minasi aina ceasefire to honbani haibdi aina haibdi Donald Trump na aina la lefan bani haibni adubo Middle East haibdi West Asia South Asia Southeast Asia ko India amsung Pakistan gi maraktasu lona khut admaina manungda thingjillaga Middle East da South Asia da Southeast Asia da irang se thon ba pami lefan ba pam de Pakistan gi Field Marshal Asimunir USA da operation sindur gi matungda anira admaina salure haiba koina loina khangle akan ba nuclear gi wa ngangle asina amuk Pakistan India gi marakta lanjao ama amuk tholakadori bra USA na Pakistan na mateng pangsinduna masida Indian Army gi sipna su akan ba paukum pikre amasung Kashmir issue ase internet issue ni masida atopa leibak na khut thingjelaknu haina Pakistan gi Asimunir nadi masi Pakistan India gi internet matter nate haina maina pungdor pasu laikre haibidi masigi issue asida third party atopa leibak su yauba yai haibisni USA oigera European Union oigera United Nations Organization oigera World Bank oigera Florida gi tampa hariba khoige mafam asida asimuni na nuclear gi akiba pibda natana ekoina haibdi Pakistan na India na dam saba ngai gani sarba matung misain tara muk dam aduda kapsilaga thugai gani industry ba turen ase India gi imung manungi lam properties nati ekoigi misain wati haina rumaina phongdo pasu laikre isininaw singai na so dum khangbiro masina karino mayek sengna taklibase haibida ikui kuidana American injilakanda Pakistan India da dumaina lan tarkpa yabagi oithokpa khara ui haina admaina takpani handak America gi apamba India dagi admaina phangdaba asina maram oirga America na India da Russia dagi thau leibagi nama da dumaina tarib buwangna thamlaga India da economy gi lana ma dumaina tawsinba kok sanba haibitari nakala madana USA na Pakistan sizinaraga India da lan tawshanalaga masina USA gi mamangai gi sanabi leibak ani khana laga khulai yonsanba adumaina Pakistan da yonsanba pam Pakistan gi economy soi khulai sauna leiba ngamloi aduna China su namthanaba honabada hujikti USA na India sinaba yarroi aduna Asimunir su China gi mayokta adumaina sinar pa yari matam amada aduna USA na Pakistan da khulai pisla pa yari aduna aikoina khangle Asimunir USA da salibase mateng ni bani India gi mayokta dumaina lan songna bangam na USA su Pakistan da lemna mateng khak pangloi Pakistan da military base ama sarki kaina dumaina hairak pasu tambangam de Pakistan da USA gi karigumba military base ama thamlaklabadi Iran da su yengsan bangamlani India da su China da su asumna USA gi military base ama karigumba Pakistan da thamle haina khalasi Pakistan matam kharagidi kana kibiyai adubu China na su Pakistan da dumaina nungsidaba helakani amasung Iran na su India na su maramdi USA China gi yengnabani Iran gi su yengnabani hojikti India gi su yengnabarom da dumaina onthore isina noksing munna yengbiu Pakistan gi di makhoi gi economy khara faganaba China ga amuk punba China na mamai khara dumaina onthora lagana USA dagi amuk lowba haibase mamang digi dumaina tawraga la abasana bine aduna Pakistan na makhoi gi saukhat thorangse Punjab province Sindh province da mai osunduna lairagadi Balochistan su irang haure Khyber Pakhtunkhwa su irang haure adana ko Balochistan na India da mamang da dumaina hai khibla ikre
India na mateng pangbinaba 1971 da Bangladesh ningkha tamba phangkhiba adumna Balochistan da su mateng pangbiu asini akhona khangle Pakistan gi province atai dagi Balochistan dana yam na national deposit lei haiduna thau yauna asina maram oiraga Balochistan ningkha tamba Balochistan gi BLA na irang hoba Pakistan dagi Balochistan rumaina mangkhiba rumaina leithuga satkhiba se pamde separate ohen ba se pamde USA na sanari ba se amu yengsi India gi agriculture dairy sector sakholi haibase akhona khangnarba wafam ni malemda India da USA gi agriculture pothok dairy product ki pothok yon gi haibase Saudi Arabia Kuwait Middle East ki Thoklakpa Leibra da USA gi thau yon ge layu haibaga samane asidani India na yaraktrui ba se asina USA gi sauning ba masu oheli India da F-35 layu ya da ba asisu maram ama oheli maya mase pusulaga marana Russia dagi thau lai haibasida silaga tarif thamjanba European Union gi leibak su gas lady Russia dagi pipeline gi kuthangda haiba akoina mamangi video sing dagi domaina khangkhre China su Russia dagi thau lady gas su lady adubu China dadi 90 days extend tawkhre tarif China gi potsai USA na China dagi import tawriba ase yaudna USA hauji makidi mathanda lepa wakini aduna India da Virgin da onslaga domaina sikpa ayamane India da onsanba aduna USA na Pakistan ga India ga lanse amuk songna hanba pamle asimuni na di Trump Nobel Peace Prize domaina fangada bani haina domaina support obule khrisin noshing India na di tawde maram di Donald Trump na maram oirga lanse lefan banate asini Donald Trump gi asaw biharis masida Donald Trump na credit ama phangba ngamgadaba masida phangba ngamdaba se asida su Donald Trump se sawning ba haibu heli maram di karigino haibda lan khamba matam asida Cambodia Thailand hairisi sinokhin yengasi hata ikui dana domaina numit kharani songna khare masi gi leiba ani asi nuclear domaina khulai leiba nate Azerbaijan Armenia nuclear gi khulai leiba nate Ukraine nuclear gi khulai leiti Israel lai Iran gi pura confirm tadre asumna leiba kayama mana la le phale na domaina lauri amasung India gi matangsi India amasung Pakistan gi matangsi lakpa matamsi to kumai to bun haibdi India amasung Pakistan di nuclear gi khulai leiba ngakne asuma nuclear gi khulai leiba ani asigi lan mahangna thinge le phale hairgadi Trump na Donald Trump da asoba credit ama maina phangdori baneba madusu yela barin haibdi hoigi India gi prime minister na Donald Trump na maram oirga India Pakistan lan songnari ba ase lefan banati haina maina Parliament da bodu maina nga khibale re tanko asina maram oirga Donald Trump da di yamna asoba mangjaba mo oiri Nobel Peace Prize batang asida aina nuclear state ani lan songarakpa nuclear khulai sinarakpa yarakpa do aina wari sanarga maina thole har kan do maina credit to longning manida Balochistan asu operation sindur gi matam da India gi misang da maina wangang bo oi asumba sina Pakistan da akiba amasu singnahan ba amasu arbaina puhalliba maram di karigino habdi India na mateng pangsin khiduna Balochistan su ningkha tamba phangkhigadra haiduna Bangladesh ta tawkiba mamang da dumaina asina maram oirga Pakistan USA da toina satabe ade USA gi khong da habdi Donald Trump gi khong da toina tu da be ade kari maram gi no habda Donald Trump USA masigi issue asida dumaina pusla agadi Pakistan da kana ba kayama phangani habisi khangeba asida gi ne USA na BLA Lalu bani hai na dumaina lau thorak li base Indiana support to ba to da ba haibu na manungi wari ni ID khangtre phong na Indiana BLA da tungda mateng pangli hai na khalasi adu ergadi India lalu ba support to ba leba amane hai duna maina Pakistan lau thor kaduri adu na ne ba khudak ta sat yaw ni USA na BLA se lalu bani hai na dumaina lau thor li base adu na USA na Pakistan gi mateng panglaga khulai pesara singba piraga America gi military base ga dumaina thamjandana Balochistan da ko aduga Balochistan da laidiba thau mineral deposit sing ase lokthokpa pami aduna USA na su Balochistan Pakistan digi domaina ningkha tamaningdi South Asia da USA na control tawba yanaba makoi gi power ma hengan hanba yanaba Pakistan India nungsin hanba yade khanaduna laigadabani asini masina Pakistan da di USA na domaina landi khulai ke ama domaina yonsan bai ngamlagani USA gi power su santopa ngamlagani Hausi Kashmir gi su mayamama laibasi da India gi Prime Minister na USA gi President da khangaliba asina mediation gi damakta third party yaubirakano asini India Pakistan direct wari sanarga phaminarga adumaina lotion gadabani asini adubo masi lotion ba ngamloi haibi gi damakta Pakistan di issue asida
USA UNO na singba dumaina yahoningi pakthok chauthongnin ba haiba tare USA gidi insalaga lan songnan ba aduga amuk khamtokpa afaba sarga USA na nakalamada tongsilaklabasu haibidi USA na Pakistan da manungda dumaina mateng pangle khalasi Bangladesh da oirasu madu lemna panglakpa nate kariguma makhoigi karaba haibidi USA gi kana naba kharadi dum lawdaba yaroeba Bangladesh da oirasu khoigi Saint Martin Island da military base piu hairpasu yai Bangladesh da kariguma panglagana USA da panglagana Balochistan da khoigi military base marbaina thamnaba honarpasu yari haibani da Mamangi history yengbada Pakistan USA gi makhada lai USA na tawriba khai tawduna lakhi USA na sitau haibada Pakistan na tawraga lakhi haibani da F-16 yosali piri amuk upgrade tawna ba USA na $450 million approve tawki International Monetary Fund gi $1.23 billion admaina fanganba masina karino taiba se USA na Pakistan na mateng pangi haibase mek sengna taiba Leba animak haibidi India Pakistan animak USA ga nakalamada di admaina nangnai nakalamada saunaraga suko leba ani ase yanadi haibigi chance ase lawraga khananba aduga amuksu khamtokpa aduna hadakse ikoi koidana anirak asimunirna toina USA da admaina satkiba USA dagi akan bawa nganglabadina tungda India Pakistan akan balan songnaraglagadi ikoi kuidana isina sing tholkani haibigi admaina thajabalai maduda USA ge khut sauna yawrabani USA na insilaga songna bani haibida mayek sengdoini mamang da su makhoigi khut haibidi USA ge khut admaina yawrga dum lakhiba mamangi Pakistan India lan songna khiba asidasu asimoni na USA dagi akan bawa nganglaliba asisu USA na admaina insilaga nganglibra haibu wang amasu admaina mulae masi oiramba yai ko oiramdaba yai tamangamde adubu USA gi mong matu asina haibagi wani mamangde India Pakistan songna khibalan adudasu USA na marakta question chelaga dumaina arang pamoiki mediator 1965 ta dumaina songna khibalan adudasu USA na Pakistan da lan hautingai da khulai kiyama piki hana paisilaga thamba haibitare lan khara songna halaga khulai pibe yadre haidura adumaina tongna hanba khamtokpa asina singba se dumaina sathaki 1971 Bangladesh Liberation War adudadi USA na Pakistan da phajana direct fun support heta tawre asina maram oirga Bangladesh da lakh 13 mo maina senki USA gi Navy Bay of Bengal da maina lakhiba ekoina loina khangar wafamni masida USSR kawre Indiana USSR lakpani dan ko matabasida USSR karigumba laklamdraba ngasi India gi map ase ama oina ubasu yai maram di karigino habda Matamadu China su mathak thagi habidi India gi mathak thangba saruk China gi na southern part Tibet ki southern part asudagi India gi lamlom da dumaina landana ba sem saduna leiramabani USSR na ngang badagi ni China hangriba se amasung Malaysia su Andaman Nicobar Island ase loksna bagi dabakta makoi su jahaz ga tawduna dumaina ready tawduna leiramabani karigumba USA na India da khut tha ba se haukhare gadi makoi ju khut tha ba ja haujalaki haibane ba adubu USSR gi submarine Nuclear submarine jahaz sing ase lakpadagi lebak sing ase adumaina mamai leithokan da sana kibang aktani amasung asumna Bangladesh ningkha tamba adumaina phangauki aduna USA na Pakistan se matam puna makta makhoina adumaina control tawni Imran Khan na Pakistan gi leader adumaina oidinga ida isinrok sing China gi hena naskanarakpa USA ga yana raktaba astagi Joe Biden gi matam da Donald Lu laglam labba matung Pakistan da Imran Khan gi matakta adumaina irang haure Pare zenda tamjale hauji pawbulai China gi CPEC China Pakistan Economic Corridor asina Afghanistan jau khuraga habida Afghanistan ga sumama hataki sahi asida dumaina wari sanaraga yana kredana ko CPEC se extend tawbagi asumaina sum extend taw khuraga anda Afghanistan gi west di amuk Iran leire Iran ga amuk connect taw khuraga di USA da su akiba ma ohelakadui ba asina aduna USA gi pandam haibabu CPEC Corridor ase Balochistan da block tawba military base ga dumaina sarakanda amasung Balochistan da lairiba khoigi national deposit singa se lokthokpa Pakistan gi government singa dumaina manaraga isirena handaki adusu Iran da ahan bada dumaina landa ba se hore adugi batung leba ani ase leptana kapnare adugi batung da USA na bunker buster bomb na Iran da dumaina landare adugo lan to haina thing habidi makhoina sungyau yauduna leba ani ase tebanda dumaina purolaga wari sanalaga yanaba purakpa oiradi phaba USA na Iran da puzalle aduga to haib asuma USA gi phajadaba ne search mamang dagi adumaina chatharaga dum lae
Maru mapang da hair kasi USA hari wale bahasa karamano hai da koi mi khanarusi ngak ta hoba khana basalaga na isin nausing phuna ba horaga na yawlam daba karai chakre hai na admaina yeng badadi lamna nakanda admaina lepaga yeng leramba adumba marum ni thajaba yaba marum nati haibani da Pakistan ki palamba leaders sing makhoi gi thau pubagi matam adumaina loirga Pakistan da leiroi foreign leibak sing da adumaina sen khigani lanthum kaya amasu lepsalli praja gi thoina khandi hairiba asidi isinau singkhaina su hena khangbira wafamni Pervez Musharraf haisu ko Nawaz Sharif haisu mamang da atei juma yamam leikre dna ko aduna asimuni su magi matam loir kan da Pakistan thado kan da dum sielaga dumaina mafam amada leikhi gane magsu phore leibak sing da lanthum adumaina lepsan ba yaba lepsan ba loira mane ba 2019 da Donald Trump na Kashmir issue ase mediate tauge harki adubu India gi Prime Minister na adumaina yakidi India the USA ge agriculture dairy product yonge yadaba F35 layu yadaba layu haibase yaram gadabani USA ge ngaksauk thekpa asina adumaina India tokibani India Pakistan ceasefire Donald Trump na lotion bani haibada India na yaraktaba asdagi Donald Trump na adumaina saurakpa asina maram oiraga USA na Pakistan ngakta kauba USA da adumaina lagna ba asimoni USA da adumaina operation sindur ge matungda anira adumaina satpa Asimuni na Amerika dagi wangang lakpa nuclear threat amarwaina pirakpa dam saradi mission kapsulaga thukai gini haibana singba asna karino takliba ase Amerika namuk Pakistan da khulai pisalaga lan amamuk tholakadawri bra haiba asini asi harga puran thaba maitina kaina na baya thangni jari kanglipa imane yaifare epaminers